Mikhal mayada masing yamlaba government ki thabak singlawna bahonaribasi Chief Secretary na yamna kupna yengsili haina Chief Election Officer VK Devangan na phongdokre. Miyamna thajabibagi matungina amuk hana Congress na miyangi seba tawba fangkhigani haina Chief Minister Okram Ibobina thajaba thamlakli. Government ayaba PWC Imphal City ki kaithel area sing na miyamna ain kaina gari parking tawsinba leptre haina Transport Minister Ratana phongdokre. Helmet uptaba singda thau piramba petrol pump singi permit katlagani haina Transport ki Commissioner ki M Lakshmi Kumar na phongdokre. Amasung Mapithel Dam Commission tawdana ba khunja singna taliba dimana sitabi na ba PMO na Manipur government tak khangalakre haina khunja amadi CSO sina phongdorakli. Mayam bukurum zari dom yengbiri bas Impact News ni ay bidyar ni tingu zamna pungja sifawagi maroiba paus sen mayam dapizari. Manipur Assembly ki Mikhal Pangtho kadaba tha manga taruk tamak ngai select laba matamda Manipur government ki department kharada masing yamlaba post sing lawnabagi process cha thariba se Manipur ki Chief Secretary na yamna kupna yengsili haina Chief Election Officer Vivek Kumar Devangan na phongdokre. Ngasi all secretariat ki conference hall da paumi sing unaba mada VK Devangan na haikibada Manipur government thabak lawnaba process toribasi niyongi matung ina lauribara natraga laudribara haiba marik chumba report ama thuba matamda Election Commission of India da tharagani. Karigumba Election Commission of India na piwa guideline ki matung ina Manipur government thabak tawramdrabadi niyongi matung ina laukhatpham thokpa action laukhatkani. Mahakna haikibada electoral roll da ming hapchinba amadi kakthatpagi aroiba matamase lakliba October thagi tang kunmathoi fawba oiragani. Electors singna CEO gi online gi khuthangda natraga manak nakpa office chatuna masa masa gi maming hapchinba amadi kakthatpa yaragani. Mathang chahi gi January gi tang anida final electoral roll phongdringai mamang January ama fawbada masa gi chahi 19 mapung pharagadaba amadi hengadawraba singna electoral roll da ming chanab hotnabiu. Mamang da fangkiba Gram Sabha gi mifamna electoral roll da maming ani yawba miyoi lising ahunga chanipan khandokpa ngamkhe. Mafam ani thokna electoral roll da ming yawba kanagumana thengna birabadi Mikhal mamang da kakthatpa amadi anawba maming hapchinbada political parties singamde Mikhal thengna gadori basingna mateng pangbiu. Haukiba Assembly Mikhal da election returning officer kunmathoi leirambadu handaki Mikhal sida ERO 19 hengatuna 38 leiragani. Loinana assistant returning officer amasung electoral registration officer humdra leiragani. Mamang thada pangthokiba Mikhal da ERO amana kendra mari manga purambadu handak pangthokadoriba Mikhal sida ERO amana yamlabada Assembly constituency anidagi hena pohalaroi haina phongdokhi. Political parties have raised their concern to the Election Commission that some of the departments are not following the recruitment norm. The Election Commission, in the interaction with the Chief Secretary and Commissioner Department personnel on 21st of September, they have advised Chief Secretary to examine all such recruitment which are being carried out by different departments and to find out if whether any department has violated the norms of recruitment. Ching amadi tam animaki miyamna thajabibagi matung ina lakadoriba Mikhal matungda amuk hana miyangi seba tawba fangkhigani haibagi thajaba lei haina Chief Minister Okram Ibobisingna phongdokre. Mathang chahida pangthokadoriba Assembly Mikhal ga mari leinana ahanba state level Mahila Congress Campaign Committee ki mifamda wangangladuna Chief Minister na Center da leiriba NDA government ki thabak tawbagi mawngda wafam kaya phongdokhi. Mahakna haikibada Center na awang nongpok state singase nungsiba saduna Congress Party na haudoklamba Lucas policy hairambadu Ekis policy onthokrabasu ngasi chahi ani helaklaba fawbada kari tawkrabage haiba Manipur gi miyamna khangi. Haptak angdana Union Minister ka state asda laklambaduna karamba anawba thabak paikhatkibage haibasu miyamna fazana khangi. National Sports University amalingkhatnaba state government lam ekar chamri khaktuna thamle. Adubu ngasi fawba lingkhatana thamlibasi kari ngairibanu khangde
Hek lauthokibaga linkhatlamba oiramlabadi ngasi anisuba batch ki class hauramlagani. Chinda panga ngangba thabak oinadi pangthokpa ngamdaba center da leba NDA government asi miyamna thazabiginu haina phongdokhi. Center की यूनियन मिनिस्टर सिंह चलो नॉर्थ ईस्ट चलो न मोहिना सिदैदा यूनियन मिनिस्टर सिंह थारक पसे करी करी अनौबा प्रोजेक्ट मखोई सिदैदा तौख्रबगे हाइबसी मणिपुर की प्रजा सिंह अदुम सेंगना खंगी नेशनल स्पोर्ट्स यूनिवर्सिटी अमा लिंगनी ना लाउथोख्रगा हुजिक फावबा करी ngaibनो करीगिनो हुजिक फावसी डिलेट तौबसी करीगिनो खंगदेब मोहई चिन्द दम nganggani haidam haigani thabak oina karimda tauroyeba sumai taudna प्रजा सिंह नमथाक तौदना ओइदबा ngang semjan sajan na tawraga tawba mayam sina manipur gi praja sing asi sumatna bana tawba suguma center da leiba NDA gi BJP government se masi mayam thaja biganu ngasi gi thoramadu sarug yakhiba deputy chief minister gai khangamna expire orba party di BJP manipur pradesh ni haina BJP na numit kharani gi mamang da hai ki ba wafang gi paukum pk mahakna hai ki bada BJP na Congress party ba expire oiraba hidak kumani haibase tabada yamna pakchade Manipur gi BJP party ase miyamna pamnadraba expire oiraba singna punsilaga seva party ni haiki ngasi pangthoki memfama duga iroinana district amadi block singda lakadoriba mikhal sigidama kanna honaduna Congress party amu hana lakna hotna rasi haina su chief minister na phongdokhi Ngarang hansu ane khabar pabada thingnai party kharagi leader Congress party se expire toraba hidak ni hai ai nokningi hagadra nonung de hagadra tabada yam paksadra bado expiry oibadi makhoi ormale Congress party ke pharmacy digi masidi hidak se batam hele sabad haksang soklani haiduna hundok khraba expire to khraba hidak mayam do khulli bade makhoi ni expire oiraba mayam na pullaga Manipur BJP party ki unit na sembi bine masa masa na khangangani expire toribadi Congress party na te expire tori hidakti BJP ne Indian Constitution ki 10th schedule ki makhada MLA Dr. Aibohan Bibo disqualify tauna ba English singing tara mari ki July 19 da Kim Gangte na petitioner oiduna tharake ba petition adu merit yaudaba maramna case adu dismiss tawre haina Manipur Legislative Assembly ki speaker ki tribunal na order thokre Assembly ki hanadagi leirakpa thabak sing amadi thadokpa yadaba thabak sing laikhiba maramna case ki disqualification ki case number 8 asige judgment pibada matam changkhre hainu su speaker na khangalakli Amaromda MLA TS Shyam Kumar ki mayokta MLA case Joy Kisan Singh na file torki ba disqualification ki case number 9 MLA TS Shyam Kumar ki mayokta MLA TS Bishwajit Singh na file torki ba disqualification ki case number 10 amadi MLA TS Shyam Kumar ki mayokta MLA Oinam Lukhoi Singh na file torki ba disqualification ki case number 12 haiba case Singh ase su merit laitaba maramna dismiss tawre na speaker na khangalakli MLA K. Sharat Singh na petitioner oiduna MLA TS Shyam Kumar ki mayokta file tawrakiba disqualification ki case number 11 di petitioner na withdraw tawkiba maramna case close tawri haidi loinana MLA TS Shyam Kumar ki mayokta Kim Gangte na file tawrakiba disqualification ki case number 13 su merit laitaba maramna Manipur Legislative Assembly ki tribunal na dismiss tawri haidi Mapitel Dam Commission tawbagi matangda Prime Minister ki office amadi Ministry of Power Intervention na mityeng changlakpada Mapitel Dam Affected Villages Organization Housing and Land Rights Network amadi Center for Research and Advocacy Manipur na thagat phongdorakli Mapitel Dam namaram oiduna Chadong Village Lawphong Ramrai Riya amadi Thoi Village na chingbagi Yumingkhol School Church Lawbu umang na chingbagi lam hectare lising anigi mathakta ising thumjin khre haina Manipur Press Club ta pawmi singu unaba amada Mapitel Dam Affected Villages Organization ke chairman Dominic Kasung na phongdokhi lamang ki banamaram oiraga chana thaknabagi polam sing puthokpa ngamdabadagi ka hena aya awaba mayoknare Right to Food and Right to Education ki mapung fana khongaunare haiki Mapitel Dambu Commission tawdanaba amadi Thawal Turel gi ising mahosagum chelhan khinaba manakta khundariba khunjasing na taliba demand sing ase tabinaba PMO amadi Ministry of Power na thamlakliba wafam ase Manipur ga mina khanthafam thoi haina Housing and Land Rights Network Executive Director Shivani Chaudhary na su appeal tawkhi
Damna sohalaba khunjasingda fangfam thokpa rehabilitation and resettlement RR gi senfam sing pibada leiriba aranba thong singbu thigatnaba michong mikhai naidaba inquiry masu tohanbiu haiki. English sing ani nipa na sengkiba expert review committee gi recommendation chana hanbiu amadi ERC gi report ki matungina wathoriba RR gi senfam singsu pithokpiu haina Sivani Chaudhary na appeal tawki. Government of Manipur responds both to the UN and to the PMO. Self-sustained communities with an adequate standard of living have been forced into poverty, hunger, malnourishment. Children cannot go to school. We have a Right to Education Act, but people have been made so poor that they cannot send their children to school. Women are starving. What is going to be the impact on pregnant women when they do not have adequate nourishment? We are going to impact future generations of children. There is no PDS system working here. There are no ration shops. We went to Chadong village, completely submerged. Hectares and hectares of farmland are gone and people have not got any kind of relief or rehabilitation. The compensation has been extremely arbitrary and most of the affected people have been left out. English sing ani tara manga da thoki be sing chawda manghan takhan khraba sing compensation Manipuri lengak na pithok pidabu yaning da phongdoktuna flood victim demand committee Chandel na ngasidagi National Highway 102 Imphal More lambida matam kaktana economic blockade chathaba hokre. Lambida gari kya check tawba hokre ichawda manghan takhan khraba singi compensation pithok trifawba economic blockade asti makhatana amadi hena kanna changsingani hairi. Economic blockade che government na athubada akoi apamadu karino akoi aningdu karino 2015 gi mangchiba isingi chawda hoi yum bude pire adubu huji pihaudribse hingon mangba lau mangba returning work in thaba IVR mangba thong mangba atai to mayam se asimis athubada bibi Cabinet ke athing ba lauthok trabasu Imphal manungi maroiba kaithel ani pauna amadi thangal kaithel da miyamna ain kaina gari parking tawsin ba leptre parking tawsin ba sina miyangi chathok chasinda chawna khudong chada ba ohenduna leiri hiramasi matangda Transport Minister Dr. K. Ratan Kumar na ngasi Impact News ka khanana unaba mada mahakna hai kaithel ani asida gari chinba madi miyangi chathok chasinda thengnari ba khudong chada ba kokna ba cabinet na loki ba warep adu Chatnabada, Lamdamasida Labour Department Singam de Miang Mate Mathautai Haiki. Manipurda Public Transport Policy 2015 Lady. Highway policy as Chahi Amagiman to implement Tauraga, parking Amadi Gari Chinbagi Kudong Chada Balari Basing Ase, Kokan Bangam Lagani Hina Mahakna Makataki. Transport Department Katanataba, Department C Akwigi concerted Kanwama, Akwigi effort ama Akwi Changba, the Tongan Department Mamsiam involved to Waitare. Mahut ki involved towi adi Imphal Municipal Corporation ki akoi involved towi adigi akoi ki Home Department ki involved towi adigi akoi ki kanu ki Traffic Police ki asiju Home Department da leire ana enforcement tobu matamda akoi ki Transport Department khatana akoi na madu ngamdabagi kanu ama leiba akoi di regulatory kanu oina akoi ki body haitare regulations de akoina kanu towe ado enforce tobu matamda akoina Home Department gi kanu changi adigi parking gi lot kanu tobu matam jidana Imphal Municipal Corporation na akoina license pi ba khotba masi toba sigi teamwork ma hetare ayamna effectively manage toba ma changi maswai waisi da kitang akoi ki public ki su akoi ahamba ani no nini humni yam kanna akoi drive satharing idadi khara ilame adigi konadi masi amuk hanagi kenosida dum lakwa ana masidi maruina koi public ki kenosi yaudragadi koi gi corporation yaudragadi government khatana koi department khatana thadokpadi masi am wagane na khalle helmet uptaba singda thau piramba petrol pump singi permit kaklagani haina transport ki commissioner M Lakshmi Kumar na phongdokre ngase Impact News ka khanana unabada mahakna hai Motor Vehicle Act 1988 Section 129 की मखादा गाड़ी मचा थौब सिंगना गाड़ी थौबद हेलमेट उपकदबनी हौखिबा अगस्त 13 मणिपुरदा नो हेलमेट नो पेट्रोल हाइबदी हेलमेट उपतब गाड़ी मचा थौब सिंगदा पेट्रोल पीदनब ऑर्डर थोखरबनी हाइबा ऑर्डर असे था सिगे हौखिबा तांग अमदगी चटनब हौखरबनी
Mahang na makha taraduna hai hauzik fawbada traffic rule ngak na chattabagi case lising amaga changa ga nifu nipan gi fine oina lupa lakh ahum ga lising mapan ga chanipan khongat pangangkhre Moruina angang sing two wheelers have anumana yang angang to mo koi kanda bu yade road accident the thopanga tani mo koi loin thado bu yaro we have to enforce it. Law means law, safety means safety haraga mo koi koi maming identify to who are the petrol stations who are not giving cooperation. Koi police ta traffic police ta koi enforcement staff to loin shin koi warning to thag the petrol kangwat because this is a decision taken along with them. Logi virena they should be a party to it. Once we identify them, once Hanjan behave to we will take necessary action. Even it may lead to the cancellation or suspension of their permits. That we are prepared to do. Nothing doing road safety, we will not compromise. Manipur se masagi chana biyamadi nat lejaba culture da yamna ina khunba India gi state amani haina Governor Dr. Nazma Heptullah na phongdokre. Wafamasi ngasi Indian Council for Cultural Relations Regional Office Salongna Manipur Government ke Department of Art and Culture ga khut samnaduna Maharaj Chandrakirti Auditorium da pangtokpa flute concert amada Governor na phongdokhibani. Flute concert adu hauzik malingi tongan mfam sing amadi India gi mfam sinba thongna pangthokliba International Flute Festival ga mari leinana pangthokpani. Concert asida Italy gi maming leraba flutist Arcadio Baraki, India gi Pandit Chetan Joshi amadi tabla player Biswajit Pal amadi Manipur gi flutist Brajakumar amadi tabla player Loken Sharma gi performance sing utkhi. Tharamasiga mari leinana Governor Nazma Heptullah na flute ki harakfam amadi India gi culture ga flute ka leinariba mari sing gi matangda samlapa wafam thamki. Amadi Mahake Grand Uncle Maulana Abdul Kalam Azad na ICCR se haudok lamduna malengi tongan walebak singi culture sing exchange tauna bada council asna achoba thodang lori haina governor na makata na phongdokhi. Province of our country, which has got the deep roots of culture, art, music, dance, and we are very proud of our cultural heritage. Maulana Abdul Kalam Azad, who established Indian Council for Cultural Relations, the cultural links are much more stronger than the diplomatic and political link. And these cultural links have been maintained for all the years that ICCR has worked to foster better cultural relations between various countries. Mamang chahi ke April anida Lilong PS ki manung chanba nganglo lokonda sina fangkiba Muhammad Noshat Khan misigi matangda police na chahi amaga thamanga changna thigatlaba matungda Noshat hatpada yawba miyoy ahum ki maming mathak khangba ngambagaloinana police na mihar asida khwaidigi chawna chenariba Muhammad Azmir alias Izi apokpa Muhammad Shanala Khergaw yumkhaiba makhale kaida leibabu fabiyu haina lamna madugi miyamna irang haukhre Panbaya badi mihar asa Chennai haiba miyoy kharagi wahang pahong police na chathabada Noshat mihar asida AG Chennai haiba ngarang khangbangam kibani. Misi asig matana stem kiba JSC na mara lairaba miyoy bu faduna atik chaba cherak pitrabadi lambi thingba yauna akan bakhongjang kya changsingani hairakli. Nasin hairak pai matung ina easy hairiba nupa ase asina mastermind sanabani haibase masi masu department na khangabani ngasi pho asuk yamna tora abasida police department na kano to bidabsidi ta sengna ekho yam penjade hayeng phobo manungda chenaba mioi singse phagataba taragadi Khergaw lambi matam kaktabi oina ekhoina thingjanbagi aduguma khongjang amasu changjangani asitana tan tongan ba khongjang paliba sarkar gi mayuk changjangani hauji paliba sarkar si election mayada asigumba thodok wathok lanthok oyanbasi ekhoi ta sengna pamde aduna paliba sarkar asina athuba matamda achumba wel bichar do piragane mara laiba mi singje dandi phanghanba haiba khongjang aje ekhoi phangdriba makhai hanba laitana miyamga changsan gane haiba wafam je JC ki site ki thamjari
ꯌꯥꯏꯐꯕ ꯃꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯆꯥꯔꯖ ꯁꯤꯠ ꯐ꯭ꯔꯦꯝ ꯇꯧꯕꯤꯗ꯭ꯔꯕꯗꯤ CSO ꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯃꯤꯌꯥꯝ ꯑꯃꯗꯤ JSCꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯌꯥꯏꯐꯕ ꯃꯨꯇꯨ ꯃꯤꯁꯤꯒꯤ JSCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯄꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯂꯩꯔꯕꯗꯤ CBIꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜꯁꯤ ꯃꯈꯥ ꯇꯥꯔꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯋꯠꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯅꯨꯃꯤꯠꯄꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯃꯣꯔꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯖꯅꯅꯦता ꯏꯔꯥꯋꯠꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕꯒꯤ 65 ꯁꯨꯕ ꯂꯩꯈꯤꯗꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨ BT ꯂꯝꯕꯤꯗ ꯂꯩꯕ ꯏꯔꯥꯋꯠ ꯚꯕꯟꯗ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨ ꯄꯥꯡꯊꯣꯛꯈꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯗ ꯖꯅꯅꯦता ꯏꯔꯥꯋꯠꯀ ꯅꯛꯅꯅ ꯆꯠꯃꯤꯟꯅꯔꯝꯕ ꯀꯣꯝꯔꯦꯗ M ꯏꯕꯣꯍꯜꯅ ꯂꯨꯆꯤꯡꯗꯨꯅ ꯏꯔꯥꯋꯠꯀꯤ ꯃꯤꯇꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ CPIꯒꯤ ꯀꯣꯝꯔꯦꯗ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯀꯠꯄ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯂꯩ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯥꯋꯠꯀꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯅꯅꯦता ꯏꯔꯥꯋꯠꯀ ꯅꯛꯅꯅ ꯆꯠꯃꯤꯟꯅꯔꯝꯕ ꯀꯣꯝꯔꯦꯗ M 이보ꯍꯜꯅ ꯖꯅꯅꯦताꯅ ꯀꯔꯝꯅ ꯃꯤꯔꯣꯠ ꯇꯥꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯄꯥꯎꯗꯝꯈꯤ ꯉꯁꯤꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ M ꯅꯔꯥ ꯑꯃꯁꯨꯡ ꯀꯣꯝꯔꯦꯗ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ इरावत सेलिब्रेशन कमिटी सिन्नोना चामग कुनसुब इरावत मपोक कुमोन पालन की सरुक मोइना तोंगान तोंगान हिरम द पीगदब अवार्ड फंगदब मियोय सिंग ममिंग लाउथोखरे पैलेस कंपाउंड लेबा इबोयाम सुमांग लीला संगले द पांगथोकदोरिबा मपुंगोइब थौरमदा थिया मेघचंद्र जर्नलिस्ट अवार्ड पी परिजात निंगसिंग अवार्ड हिजम अचौ सिमी अवार्ड थोकचौ अवार्ड ओजा नोंगथोबम टीचर अवार्ड खांगेमम गोपाल अवार्ड फॉर बेस्ट ब्लड डोनर यावना मार्च 5 चांगदमनबगी मना अमदी इरावत सैथाब इसै चांगदमनबगी मना सुनुमिरस पीगनी हाइना ngasi इरावत भवन द पांगथोकिबा पाउ इन्फॉर्म अमदा इरावत सेलिब्रेशन कमिटी की माइकैदगी थमखी Kanglai Women Society na sinuna lagliba September 13 de Imphal ge Major Khulda leba Manipur Press Club ta lamyan ba hizam irawot ningsing thoram pangthokani haina society asige cherol amna hairakli thoram asida hokiba Agast 16 da lamyan ba sanglen da pangthokiba lebak ning be sai changdam nakhiba gi mana mathum su yen thokani amasung saruk yakhiba punamakna lakpina ba cherol sim khatarakli Manipur University da English Singni tara ki mahai tamnabagidama exam thakraba candidate singna ming channaba lokhiba entrance exam ki result haidun irang hokre candidate singna university asige A block tamna thomjalaktuna khoibu mahai tamhalu result haidu uming chalhan bi haiba kholau sing lauki irang hauringai talak atuda university asige vice chancellor na candidate sing aduga wari sase hairakpadagi candidate kun bi siga unaki unabadu da vice chancellor na mathang thagi tangmari da academic council gi mifam ama phamlaga fall out thokani haina candidate sing aduda aiba chero oina thajaba pirakhi university asige oina July August thadagi haugadaba session adu seat reservation gi matangda che na balaibadagi entrance exam thengthana haubatanatana entrance exam ki fall fawa lauthoktana leiribani university asige entrance test tha asige tang tara tarukta loikhrabani university asige chai inariba mingchanbada set khakpagi matangda high court ngasi hearing chathaki hairi high court na mingchanbagi matangda kari karamba ruling pikibage habit chap chaba paudi fangdri कोटा की चाहिए तसेंना अखोई MUDC ना हजिक फॉर्म तौजरिबसे कोटा की सिदे अखोई तसेंना उजद्रे हाबदी अथॉरिटी की ओबा डिसीजन अमा तसेंना फिल्म स्टेन अमा लौबिरको डिसीजन एनी डिसीजन कोटा की ओनिंग ओइसनो अखोई एडमिशन प्रोसेस हवन बिरो हाबने तसेंना हारगदे एडमिशन सिकल तहन बिरो रिजर्वेशन की दुदी अथॉरिटी द अखोई ताइनारे नोइ लौनिंग लौरो तौत्रगदी अखोई सि सॉकडाउन तौनबा अखोई बीसी मसानसो प्रपोज तौने अदो अखोई तौसु तौरनी शटडाउन जे कनो एडमिनिस्ट्रेटिव शटडाउन तौरनी क्लास अमतसो अखोई तौहनबसो थिंगनी नोइ शटडाउन तौरनी MU थासी की तांग कुनिथोय दा मया इम्फाल अनिलोंगबीदा थोखिबा खना चेनबगी थौदोक अमग मरी लेना मया इम्फाल असेंबली कॉन्स्टिट्यूंसी की MLA सोरिबा मिनिस्टर डॉक्टर KH रतन कुमार गी मियोइना नोंगमई राउंड क्या कापखी हाइबा मया इम्फाल म्युनिसिपल काउंसिल वार्ड नंबर 3 काउंसिलर W जानेश्वरी की वाफम युमफम यावदबनी हाइना मया इम्फाल कॉन्स्टिट्यूंसी डेवलपमेंट ऑर्गेनाइजेशन की माइकैदगी फोंगदोरकली ngasi Manipur Press Club da pangthokiba paw inform amada organization asigi publicity secretary Bankim Chandra Chongthamna MLA gi miyoina thaudo aduga mari leinana nomai kapkhibagi sakhi sabon puthokpa ngamdrabadi Janeshwari councillor oibadagi masana khangna fam thadokpana chumgani Maya Imphal Clubs Coordination Committee ke General Secretary Mainam Khelendro Butam thina furakpada chenaba miyoy singa thuba matamda fadona mari leinaba authority na cherak pibiu haina appeal tawki
Nakal amaromda mainam khelendro gi thogdo odu mya Imphal thana maning lekai yaifa thorang no pilom na kana yaning daba phongdorak pagaloinana coordination committee na changslakpa khongjang khudimata sagot khani hari loinana Women Welfare Association anilongbi na sukhana chainaba aduga mai lena nomai kap khibaleite matungda lekai gi izat sokpa wafam pauche da sandok piganu haina association asna phongdorakli Foreign Committee ki General Secretary Furkiba yam maram chade athu matamda maram chana sengtoningi furak leba mising dubu mamingona koina panna taktana police ta haijaro phawda police na pharaga thonga na thadok piramba kari marungi thadok imno haibase koi hangingba wafam amani jani sorry koi counselor sina minister na nomai round kun kapi siamna police kangu amana saigi BJP gi meeting amabu yawba lakpa miyo khuding phu chai da thugai ye khai gi koi pangai haiba pangchai chaiba kaya ma pangang media da hapasi koi yam noijade nimitu da minister nomai kakhiba leite mana chapchaba praman natraga madu gi evidence piba ngamagadi phare aduga evidence piba ngamdragadi athu matamda mahak moral ground da mangpha municipal council lagi mahak withdraw tabum thui Lagliba September kunipan dagi numinini chumna Manipur State Kala Academy na Saite Academy New Delhi ga punat sinduna mga suba Literature Festival Imphal gi Maharaj Chandrakirti Auditorium da pangthok lagani haina Academy asigi cherol amna khangalakli Tharamadda Academy asigi souvenir phong bagaloina na tha taruk ki oina phong ba journal Manipur Culture and Literature gi kuntra hundoi suba issue su release tawgani hairi Loinana heng September 23 DM College campus lariba Dev Literature Center da Mahakavi Hizam Anganghal Memorial Lecture supang tokani haina cherol sim khatarakli National Food Security Act ki makhada Nauria Pakhang lakpa kendra gi manung channa Hyangthang Ward number 3 gi cheng yen bada irang thokre Laikai miyam na yanaba ama puraktu fawba cheng yen ba yaroi haidona cheng yen ba thingzan kre Ngasi Hyangthang Ward number 3 gi cheng yen ba haiduna ward asigi member Sarangthem Sobita gi yumda thorangki adu Hyangthang apunba mera paibi gi member singna miyamna napsaga mai lenaba card hana pairab matung da cheng piu haina Sarangthem Sobita gi yumda thomjin ki yanaba purakpa ngamdabadagi cheng pibadu lepki tungda promise singuna bamda Hyangthang apunba mera paibi luke General Secretary Sarangthem ingeleina hai Hyangthang Ward number 3 gi oina miyamna yadana arwanbada cheng piba yaroi Kariguma naron da miyamna pamda mong da cheng yelabadi thokhaning da thodok wa thokla kani haina Sarangthem ingeleina Jackson wa thamlakli Matang swaisa brem lawjage Manipuram di malengi tongan be ipau singaloina khoi break tigyam thuna hanjarke Impact News po meeting tadona lebyo The first urban cross hatchback Datsun Ready Go with 800cc. Sumnatagi lak anigalising ni Punipan Piba car asigi features singdi ground clearance 185 mm, boot space 222 liters, power steering, mileage 25.17 km per liter, immobilizer. Book to bihoro gari asi ngasi mak showroom da laktuna leire. Test drive kidamak lengsin birao Island Nissan near Standard Robert High Secondary School, Kanchipur, Imphal. Datsun Ready Go. Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6th October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. Mayambu amukana taramnok sari bulletin asigi makhataba paumyam da pizari. Determination of generic level tariff for solar rooftop projects ki matangda public hearing ki thauram amang ase Classic Hotel da pangthokre. Thauram ase Joint Electricity Regulatory Commission for Manipur and Mizoram JERC M&M Ijolna Manipur Renewable Energy Development Agency Manireda ga khutsamna duna pangthokpani. Jawaharlal National Mission gi makhada lakadori bachahi lising aniga kunithoi fawda Indiana electricity megawatt lakh ama puthokuna malem da khwaidagi yamna green energy puthokpa lebak oina ba changslakpa khongthang gi saruka moina Manipur su grid connected solar power plant gi electricity megawatt humfu madi ground mounted system dagi megawatt nifumanga puthokna ba changslakpa sigi saruka moina ngasi gi public hearing adu pangthokpani Yumthong kudingda grid connected rooftop solar power plant sing thamlaba matungda madudagi lakpa electricity adugi ahenba saruk government amuk yonba yabagi khudong chawa piribasida ahenba mai sing adu mamal kyada yonba yagadagi haibadugi matang ngasi khanaki tongan ba stakeholders singna ngasi gi thauram aduda objection amadi suggestion kya supina rakhi
Ningsing bayabadi Manireda Hokiba July Kunmangada levelized tariff oina subsidy out the consumer singna kilowatt hour da lupa Mapanga Paisayang Kayaduga subsidy out consumer singna kilowatt hour da lupa Mariga Paisani Fumato Oiragani Haina notification Amatoki Bagaloinana Masida Yetingba Madi suggestion Piningba Sing Pirak Nabasu Kangan Kibani. $105 megawatt in Manipuri to do she. Can I say solar rooftop to Tormatum, the generation Torkanda, Madu Maisha. Daytime the Kuna, Sinadana, Great the Pitok Web, a generator web, Aduga, Dangdana, I cannot give utility the game, not a quick power department or cannot sing the generator sing the Maisha location away. Aduga, Aniki difference. Mashi, Kamaito no Peshaji cam rate, Karma rate, logo the have to give Madame the type to finalize on Kanavani, she can say, I do it to your meeting. I don't see I'm possible. Polishini, do it, I'm going to see a quickie. Moruena, pretty busy, the quickie, green energy and clean energy is the best or the top never. Kanglaipak Students Association case in a Changsilak Palenga ki Mahilo Sang Singing Sin Kong Cheta Ireng Bamdaleriba Madhumati High School ki headmistress in charge ki posta Ojani Leramba Thengnarak Padanatana School Asiganamak Lengak na Pitharapa computer set Tara Humdogi Manungda Mari Mang Kibagi Thaudokso Thengnarakli Haina case egi cherol amana hairakli Loinana school asigi oja wat padanatana lairibo oja sing chang naina kadaba nong churaga class tawdaba toilet laitabana chingba thengnarakhiba galoinana chang naina kadaba oja sing na school kadabagi maram KSA ki office laktuna sengdokadabani hanchero simka tarakli Manipur National Food Security Act ningthina chana handaba Manipur Police lawbagi wathok amadi all age pension pibagi matangda niyom chumna tawde haina Manipur People's Party na marasirakli Loina na vote maya da thabak lauraga karamba matamda haidok pangamgadagi haina chero amadi makatana wahang hanglakli Uttar Pradesh ke Mathura district laiba Radha Kund da pangthokadaba Rajarsi Bhagat Chandra ge chani ga tarani pansuwa laikhidabagi kumun thoram da saruk yagadaba sing Lions Club o Imphal Valley na lamthakre Rajarsi Bhagat Chandra Cultural Foundation Manipur na sindana mathang thagi tang anidagi mari fawa pangthokadaba thoram asida saruk yarunaba paumi yauna chatkiba cultural troupe asi palace compound laiba hatta kangjaibungdagi lamthakibani Panbayai numit humni chumna pangthokadoriba thoram asida Deputy Chief Minister Gai Khangam Commerce and Industries Minister Govindas Konthauzam Inner Manipur ki MP Dr Thokchom Maina amasung Art and Culture Department ki Commissioner K Radha Kumar IS na saruk yarugadori Ngasigi Kongchadadu Sarugyakiva Foundation asigi President K Guni Laimana Malengi Mafam Sinbathungna Manipur ki Ras Lila haina maming chatlibasi Maharaj Bhagat Chandra gi hono jamanani haiki Ngasigi Kongchadasida Sarugyazagi haina miyoy kya laklabasu Foundation asigi fixed funding laitaba maramna Sarugya hanwa ngamkide haina nungaitaba phongdokhi Maitai ani thokpi do kain haibasi ai anthong taning de ani thokpaga ka sumari leina de akhoi amuksu handalaga nabadipta dum tawduki doini nabadipta lairiba akhogi body do executive body do moina dum hakumsu initiative moina loin lobiraga thenthunggi matang budi akhoina sidai khai khot tawre adumain tawbani ani thokpi sunate nabadipta akhogi khatnarabrai nang sayu in lakpadagi Panghang dangi, painta mari lain na daba po ni.
ngasi nongmagi sanabagi pauda Junior Asian Bodybuilding Championship silver medalist Wasmir Ifamna Muslim Furup laktagi ahanba bodybuilder amoina lamdamasigi naha singna masafana leihaningbagi apama thamlakli Kairao Kendragi manung chana leiba urup awang leikai digi Wasmir Ifam chahi kun apopa Abdul Salamna handak chahi gi Bhutan gi Thimpu da pangthokiba yankai suba Asian Bodybuilding Championship ki junior category da silver medal fangbangam Wasmir na mamang chahi gi December da Kolkata da pangthokiba junior Mr. India Championship da manga suba position fangbangam kibani Paumi sing unaba amada Wasmir Ifam nahai Muslim laktagi ahanba bodybuilder amo international amadi international arena da lamdamasagi mingchat purakpa pamli lamdamasagi naha sing mamasa maufana tinjang kaijang dana leihaningbagi lambida mahakna purakningbagi apamba leihaina su Wasmir na phongdoki Hauze Wasmir Ifam Thailand da pangthokadoriba Mr. World Bodybuilding Championship da saruk yanaba Kanchipur da leiba Kanglai Park Fitness Center da chip coach Longjam Boinau gi makhada kanba mong da sem sari Nami gumai gum sumjat pada masa phaba je dum pamje ado pambadagi bodybuilding masana je changak pane atopa community sing na so akoi gi muslim gai je quran ni taw bani ni sa sa bani hai ba je dum taje aduga adugi pot aina adagi kitang chumthokpa ngamgadra haidana bodybuilding keno jida changjaraga ai ikhungang irai kai manipur lairiba nisha da tawraga lairiba miyoi singje ai moi bagitang chumthok ke haita ai khanje Chief coach Longjam Boinauna Wasmir Ifam gi hotna bakanba halaman ojaguri khwangna akan mamong da preparation tawriba sida pen bafongdoki Bhutan da pangthoki ba championship da gold medal lawrakani haibigi asa laikhedu journey gi awaba laikhiba madi training da khara wat hobana ani suba position tarakibani haina suthamki Thailand da pangthokodoriba Mr. World Championship da gold medal fanglaktuna lamdamasigi mingchat purakani haibigi chap chaba thajaba lai haina su Longjam Boinauna thamlakli moi sing jeida ai khaki gym da nataba atopa gym gi trainer sing na oja sing na moi sing jipu moi da motivation ama sanabana sini si tawkan si phani haiba akhoi gi jinbu ai gym ji da loi sana wahal sana la wahai bagi wati natte smai tawdana ma gum batara la agadi ai khoina kamai tawdana mai tei ga muslim gi marak tanu sina da kai la ka doino aduna mai tei da lairiba satra semning ba wasmi bu semjari ba smaina mai tei gi jaga hai tare sigi jaga ja muslim gi sinau sing na su lak piraga sigum khoi ma sem satra bai lambi da chap min na taragadi khoi kharma khaidi sana khoi gi irang gi lambi je khar fagatran khal far apaba society mo erakani khalleba Ngarang nomaizing namita may dingu lay semba sana jawbana mayay tangbal lawduna Manipur da lay thang tagi sindam sangsing amadi sintak puril singyoy ba mifam ama sana konung da pangthokre loina na tongan bu oja singyoy ba thang tagi loy sangam system kre hai na thang ta loy sang sana konung na thadorok pachero amada khangalakli Taruk Suba Kangjam Karnajit Singh Memorial 2nd Division Football League nasidagi Imphal West District Football Association sinduna malongi YWC ground sana ba hukre Tournament asi ngasi sana kiba ahanba league match aduda YWC Langthabal amadi MTS yu malom anina sana kiba match tu panjal amata chanaba ngamnada na draw ikhe match asida MTS yu malom sana roy s nanau amadi N khab anida center referee na yellow card amama match ki nifuni pana masung 70+3 da PK malom GP की प्रधान KBI मदेबी अम्फा मदी IWDFA की प्रेसिडेंट S सना तोमगलोइना मसाना सिब पामजबलम दमसिग मियो क्याना ngasiदagi हौकिबा टूर्नामेंट असि हौदोपगी थरमदो सरुक याखि फुटबॉल टीम तरुकना सरुक यादों चथरिबा टूर्नामेंट असि अनि सुबम दे हम सुबह मैच था से 19 सानरगनी Taramanga Super Sub Junior State Level Volleyball Tournament King Asisana Kiba Hanbalikta NYBN Nauremna AM YC Androbu set ahum sinoda ani subalikta Igoinamna 11 star Wangu set ahum amada ahum subalikta ALYPU Pathoi Part 4 na LSA Lilongbu set ahum anida Amari subalikta SUWC Rengbamna ITYD CCL Haigru Zambu set ahum anida Maitiba Piki Bagaloinana Manga subalikta ATCL Uremamna 7 star Ithaibu set ahum amada Maitiba Pibangam K All Manipur Volleyball Association के मीटिंग मखादा ngarangdagi Khumallampak Indoor Stadium da hokiba tournament asida volleyball team tara humdoina saruk yari hayeng tournament asigi makhata balik match manga sanaragani Amaronda Kuntra Taruk Suba Junior State Level Volleyball Tournament King Asisana ki bahan balikta ACTL Yurembamne Igoina Musera hum amada ane suba liktana KLYA Nambolna
11 Star Wangu bu set ahum sinoda ahum subalikta NYBA Nauremna TRBA Ukrul Team A bu set ahum sinoda Mari subaliktana Bake Lamfel Sana Kaithelna YBA Ngarangbum bu set ahum sinoda Maiti ba Piki Bagaloinana Manga subalikta LLMC Lema Pokpamna SDC Samuro bu set ahum sinoda Aduga Taruk subaliktana LSA Lilongna NYDC Khaidem bu set ahum amada Maiti ba Pibangamki All Manipur Volleyball Association ki meeting makhada ngarangdagi Khumalampak Indoor Stadium da hokiba tournament asida volleyball team Tara Marina sarukyari hayeng tournament asigi makhata baling match taruk sanaragani Kun taruk suba state level age group and inter-district carom tournament Imphal East team in a team championship ki ahum suba position takre Ngasi third place ki sana ki ba match to the Imphal East team A na Imphal West team B bu set ani amada Maiti ba pibangam ki Tatharakli ba state level age group ki sub junior girls single star K Surzena na Jina bu set ani sino da Maiti ba piki bagaloina na senior women singles na OMM thoina Oroshila bu set ani sino da Maiti piki Men's team eventa Imphal West team A amadi services ani na final da lamba taunaragani All Manipur Carom Association ki meeting makhada Nepra Minjor Pukri Mapal Youth Development Association Sagol Manat Sinduna Association asigi sangle nangarangdagi puthokpa hokiba pangthokpa hokiba Carom tournament sida Manipur ki district singdagi lakpa sanaroi chamaromna tongan mamasana singda athoi ahen tanari Mga suba mangsatabam iboyayma amadi Punyabati Memorial League kam knockout Kendra Wise Kang tournament ta oinam Kendra Kangkhut mai pakre mangsatabam Hare Krishna gi imung manung gi senthang makhada Singzamai Kangkhut na sinduna namairakpa mandop kam community hall Singzamai chinga mathakta ngasi tournament asigi sanaki beleg match amada oinam Kendra Kangkhut na thongju Kendra Kangkhut pu panjal koni thoi 12 da mai thiba pibangam ki Kangkhut tara ni thoi na sarug yaduna chatharakli ba kang tournament asigi aroiba league round tha si kunipan da sanaragani Aroibada bulletin sigi headlines amuhana miyamda thamjage Mikhal mayada masing yamlaba government gi thabak sing launa bahonari basi chief secretary na yamna kupna yengsili haina chief election officer VK Devangan na phongdokre Miyamna thajabibagi matungina amukhana Congress na miyangi seba tawba fangkhigani haina chief minister Okram Ibobina thajaba thamlakli Government ayaba PWC Imphal City ki Kaithel area sing na miyamna ain kaina gari parking toksin ba leptre haina transport minister Ratana phongdokre Helmet uptaba singda thau piramba petrol pump singi permit kaklagani haina transport ki commissioner M Lakshmi Kumar na phongdokre Amasung Mapithel Dam Commission Tawdana Bakunja Singna Taliba Dimana Sitabi Naba PMO na Manipur Government Takhangalakre Haina Kunja Amadi CSO Sina Phongdorakli